Loyalam E-PAO tabiriba khudingmapu Huidrom Susmitana numidangi pau pizari. Laikhidraba lamyanba hizam irabot ki mafamda ikai khumnaba utkhrei. Ngasi September gi tang kuntra numit asida lamyanba hizam irabot pu ningsingba oina chamaga kunipan suba ningsing thoram mahaikol rhymes teachers training center Manipur gi branch center singda haikat laikat tamba amadi environment ki khal yokhatpagi pandamda uchar thaduna mapung fana pangthokhrei. Center asigi branch wangoi yumnam huitrom pangantabi hairiba mafam singda trainee singna lamyanba asina Manipur gi damak tawbiramliba mamal yamlaba thabak thoram sing amadi mahaki wakhalon bu sing thaduna ikai khunaba utki. Ngasi jananeta hijam irabot lamyamba irabot haina miyamna nungsina mikton pibiba Manipuri imagi maitai imagi atangba mapari asigi samang kunipan suba mapok numit palan tawjabo loinana koi pantabi de laibiriba maikon rhyme training center sigi training sing siga loinana aikoina usara si thajabani athauba sina tawbiramba thabak sing aikoina pangthokpa ngamjadragasu athauba sina tungi mirol gi damakta khanbiramba adubu niksingjaba oina aikoina using asina tungi mirol gi khajitang orupsu karana ma haiduna aikoi usara sing asi thajabani usara sing ase Kaksing district forest division of PB Makoi Busu, quite target Java Pondokari, Maroina, who Tabiriba, Jenny Singa, Aina, Hygienic the Se, Masigi, who sing a se, Hawan Bagi, Tabakase, Aikoi Puna Dominasi, Matangi Sahida, Amongana, Sumba Poto Sikapaga, who sing a sikayam, Hori Hybado, Matado, who sing a sip, Mapupana, Hormangam Labadi, Aikoi, who Tabi Pandam sit, Tambangam Le, Havasi, I have the Tamjagi. Miyoi ani fatanungda thoklabadi DGP Security Advisor amadi Union Home Minister na chekchak pugadabani haina amukona fongdorakle. SSC recruitment yaunabagi damak chatkiba miyoi ahungi manungda anibu fajinduna thamlaga hostes oina sejinaba asi laibak thibani makhoi ahumak asi chak manaba mafamdagi phakibani haiba khanglabani na Houjik thadoraktana leiriba miyoi ani asida Karigumba makal amatagi fatanungda thoklabadi masi pumnamaki tekchak asi DGP Security Advisor amadi Union Home Minister na pugadabani haina amukogi President PH Nando Luwang na fongdokrei. Kuki khutlai paiba singna fajinduna thamliba micham naha anigi matangda ngarang poirei lemerem maira paibi apunba Manipur All Manipur Women Voluntary Association amadi amukogi apunba paugi mifam ama ngarang kwa kaithal laiba amukogi office ta pangthokiba aduda mahakna makhata na hai makhoi ahum phakibagi manungda amabuna thadoraklaga Houjik faba miyo ani fajinduna thamba haibasi loktunabani hairoidabagi madram leite thawong asi India government amadi Central Force ki karamba drama no Central Force AR Recruitment yaunabagi damak chatpada fakibani haiba khanglaba faba Central Government na tumina leiriba asti karigino India gi citizen amasu oiriba Manipuri amana masagi maramda hostess oiba haibasi laibak thibani Houjik fajinduna thamliba miyoi ani asi kadaida leiri haiba Central Force na khanglaba ngaktani kuki militant singna chatharakliba thawong asi aduki matik ningba kainingai oi karisu mara leitaba micham fajinduna thamlaga chatharakliba thawong asidi achoba terrorist ki thawong amani Kuki singna miyoi ani asibu faraga thamliba asi Central Force na khurak hangdana leiba mafam ngaktani maram asina Central Force na iralaina Houjik fajinduna thamliba miyoi ani gi laifam khangfam thokpadu Houjik fawa tumina khangsinadana leiriba asi Central Force na sanariba drama asi karino masida sunatana Union Home Minister na wahai ama hairakpa matamda Houjik fawa fajinduna thamliba miyoi ani asi iralaina kanba ngamgani haibasi khanglaba ngaktani pumnamak asi khangna Amit Shah na ngasi fawa wahai amata haidana leiri punamak asi yenglaga karigumba mangkhriba naha ani adu kanba ngamdaduna khudongtiba thokhiba tarabadi masi punamaki tekchak asi India lengakna Manipur gi irang asi matam sangthahanba pambani amadi irang makha chathahanaba makhoina hotnabani haina logani aduga madugi makha chatharapa thoklakpa afafatagi tekchak pumba Security Advisor DGP amadi Union Home Minister na pugadabani Houjik fajinduna thamliba miyoi ani asi state asida leiriba security agency singda mathau taba effort khudingmak thadaraga tekta kaidana kandaba thoklabadi miyamge ahenba ihau lakpa yai haikhe ngasi Kakching district ki pangantabida RSS ki masing yamlaba Shyam Sevak Singna jananata hizam irabat ningsing numit kamari leinana pangantabi sakhagi Paryawaran Sanrakshan Pramukh Sri Thokchom Priyojin aluchingduna uchar thabagi thoram pangthokre haina sakha asigi prachar pramukh ningthaujam nawa singna khuyek piduna thadorakpa cherol amana hari
ngasi pangthok chariba uchara thabagi thorom asi RSS pangantabi sakhana irabode ga mari lainana pangthok chaba thorom amani Michambu hostes oina thambasi terrorism gi thawongni haina amukona fongdorakli Army gi recruitment yawba chatpa naha ahumgi manungda ama thadolaklaga anina hostes oina thamba habasi terrorism gi thawongni athuba matamda makhoi butek ta kaidana imung manungda sinagadabani karigumba fatanungda thoklagadi madugi daita pumba union home minister security advisor amasung DGP na pugadabani haina amuko gi president Nando Luwang na fongdokre ngarang kwa kaithel da laiba amuko all Manipur United Club organization gi office ta poirei leimarel Maira Paibi Apunma Manipur All Manipur Women's Voluntary Association nga puna pangthokpa pawgi mifam amada amuko gi president Nando Luwang na hai Kaithel mamida army recruitment yawba chatkiba oinam thoithoi sing ningombam Johnson amasung thokchom thoithoiba kuki khutlai paiba singna fakhi makhoi gi manungda Johnson di Central Force na rescue torakpa ngamkhre adubu ani di ngasi su thadoktana hostes oina thamle Nandona haiki michambu hostes oina fajinduna thamlaba fawade India laingak na lawriba thodang asi peningai oide makhoi ahumgi manungda Johnson Central Force na rescue torakpa asiga loinana leihoriba makhoi ani bu su thadoklagani haiduna ngaiduna Kibani adubu ngasi fawa thadoktana leiri mahakna hai thokliba thodok asi laibak amaga laibak amagi marakta mi faduna hostes oina thamba adunate Manipur manung maktada michamu faraga hostes oina thamba haibasi terrorism gi thawongni masida India lengakna akanma mityeng changfam thoi mahakna makata na haiki Central Force na yomdona leiriba mafam kadaida amadi kanana fazilibano haiba fawa khanglabasu makhoi anibu hojik fawa rescue tawba ngamdaba haibasi peningai oide Union Home Minister gi wahi amada makhoi anibu rescue tawba ngamgadawribani thodok asi pumnamakna khanglabani Kangpokpi SP Central Force AR Manipur Police Department ki DGP amasung security advisor na akanba instruction makhoi ani atuba matamda rescue tawduna tekta kaidana imung manungda sinagadabani Nandona hai karigumba kuki khutlai paiba singna hostes oina thamliba makhoi ani Fatanungda thoklaklabadi madugi daita pumba Union Home Minister Manipur Police Department gi DGP amasung security advisor na pugadabani mafam amadi karana fazillaga thamlibano haiba fawa khanglaga fatanungda thoklaklabadi plan tawraga chathabani haiba lawdaninga leite Kari maramgi nupa macha ani asi rescue tawdana houjik phawba thamlibano thokliba irang asi makhatana sangthanaba India lengakna silabra hangladuna fajinduna thamliba makoi anibu hostes oina thamba yaroi amadi karigumba hiram amatada mantiknabagi mathausu tade security advisor amasung DGP na makhoi anibu rescue tawnaba kari thabak paikhatli haibadu miyamda khanghallu athuba matamda makhoi anibu ekta kaidana imung manungda sinagadabani haina Nando Luwang na fongdokki Malem Thongamna Chief Minister ga unaduna wari sana kre mahaki firep hongba leite Manipur gi apunba saktam thugaina bo hotnariba Kuki Joy MLA tara mafam lawtho u haiba davi tawduna numit tara mangani gi manungda Kuki Joy MLA tara gi mathakta Manipur lengakna action lawkhatkadabani haina demand tawriba transgender activist Malem Thongam ga Chief Minister N Virenga CM gi officer unaduna wari sana kre Chief Minister ga unaruraba matung Malem Thongamna fongdokpada Manipur lengak amadi mari lenaba singna Manipur gi apunba saktam thugaina bo hotnariba Kuki Joy MLA tara gi mathakta action lawkhapina ba haijakhiba wafam sarkar asina lumna lawidre state lengakna Kuki Joy MLA tara asigi mathakta wangang bagi sakti leitabaga cha manare state lengak asi marol thoktre adubu mahaki Khongjang di tokpa tawrai mahakna sarkar da numit tara mangani gi matam thakiba adugi manungda demand pangdaba tarabadi Chief Minister gi banglo mamang Suicide tawduna sizinaba firep lawkhiba adu thabak oina pangthokani leibak miyamgi yaifanabagi damak mahaki mathwai miyamda sinajari hairi Ningsingba yabadi Malem Thongamna haukiba September kunda Manipur sarkarna Kuki Joy MLA taragi mathakta chairak piyu haina demand tawkhibani Police Station taramapan na konma mafamsing natana disturbed area status tha taruk amagasu sangdokre Tampaki Police Station taramapan na konma mafamsing natana state asigilem horiba atay mafamsing da disturbed area status tha taruk amagasu sangdokre
Home Department gi Commissioner A Ashok Kumar na Governor gi mingda thokpa notification amagi matung ina state asigi Houjik oriba law and order gi fibam asi ngak na ba hotnabada security agency sing mathau yamna chinbana disturb area gi status ki matangda kupna khanaba ngamdri maram asina disturb area status thamba amadi lokthokpa asi yamna aruba hiram ama oibana hojimaki oinadi review tawbada khudong sadri haina lengak asina lawi Masigi mathakta disturb area status asi hana lawthokiba aduda adumak lepa haina lengak asina warep lawrei maram aduna afaswa 1958 ki section 3 gi makhada Imphal Lamphel City Singjamai Sekmai Lamsang Patsoi Wangwai Porompat Haingang Lamlai Irilbung Leimakhong Thoubal Bisnupur Nambol Moirang Kakching amadi Jiribam Police Station na konba mafam sing asi natana atay mafam sing da disturb area status asi makhata na hayengdagi thataruk sangdok lai hari Naha ani thadok tabagi mayokta Khongjang singkre Tha asigi kuntareta Staff Selection Commission na loba Indian Army Recruitment ki General Duty ki Physical Test yawbachat ki naha ahum kuki kulai paiba singna fazil laba matungda miyoi ama thadorak laga ani amadi ngasi fawo mafong khangdana thamlibabu pendaba fongdoktuna thodok adugi matangda sem ki baje AC na ngasi nungthel pung ama fawogi manungda fazin ki naha ani thadorak trabadi democratic oiba Khongjang singani haina lauthoki bagi matung ina Thoubal district ki mafong kayada miyamna Khongjang singsin ba Houkhre Thoubal kaithe phambi ima singim akhoi sintha leptuna Khongjang singki Thoubal Mela ground up miyoi sing lising ani hena tinduna makhal makha kaya gi play card sing paiduna Khongjang singki Thoubal khetri lekai da sulamdam adongi miyamna su saru yaduna Khongjang singki Aroibada maru aiba pau amuka hana bizari Fajin kiba ani thadorak naba wari sanaru nabagi damak DGP Kangpopi ta thakre Thataruk amagasu disturb area status sangdokre Laikhidraba lamyanba hizam irabot ki mafamda ikai kumnaba utkre Michambu hostes oina thambasi terrorism gi thawongni haina amukona fongdorakle Matang asida numidangi pau piba loizare loyalam E-PAO tabiriba khudimakpu amuka hanna khurumjari